US amasung China gi irang ase prithvi gi oina aruba manei Singapore Prime Minister United States amasung China gi marakta khamthengna amana amada singnaba amasung thajanadaba kaya leiriba se yamna thuna phagalakani haiba leite phibam si prithvi pumbagi oina aruba samesya amani haina ngarang Singapore gi Prime Minister Lee Hsien Loong na phongdokre tha asigi angan ba sarukta China do official khongsa chaluba Lee na United States ki matangda China gi mising na khaliba wakhala se yamna phibam soksile ai na phongdokhe United States na China bu laksina ba langoi sena ba masung namthana ba honari haina China gi leader sing na chena thajari haina Lee na hai khe world power ani sina haktheng na khut thokna drabasu matam sangna yengthina ba masung mari yamna phataba sina laibak ani makta duga prithvi gi atai laibak pumna maki oina su achauba aruba ma oirakani haina Prime Minister Lee na parliament ta phongdokhe Singapore masasing na isu asi kaya gi matik lui haibadu bapta ba darkar oi aikhoina nonglei nongsit amakhak mayok na banatte adubu kaya mayok na bani haina Lee na hai khe United States Democratic Party amasung Republican Party ase hiram ngamna makta yena re adubu makhoisi China gi matang da de lingjel mana re China ga mari semgat pai base fail oire amasung China na mapangal semgalakpa amasung lamdam kaya da Ethiopia na bohonarakpa se US ki interest amasung value da asoba threat oire haina US ki party ani sina lawre masina maram oiduna party ani magna technology artificial intelligence biotechnology amasung green technology yauna hiram kaya da China ga khamtheng ba thakta lamba tawnagadabani haina lawre US da praja ayambana su China bo yaningdre Prime Minister Lee na phongdokhiba matungin na Pew Research Center na survey tawduna yengbada US ki praja cha da marifu henbana China bu yaningda ba phongdokhe makhoi chatani funa China ase US ki yeknabani haina lawre nakal amarom da China na amuk nongpong na kakhalakle nongsum na sitharakli haina thajaduna prithvi da makhoi ge phangpham thokpa hak phangnabagi matam oire haina thajare Hong Kong Xinjiang amasung Tibet kumba isu singse China na makhoi gi manungi oiba isu ne kanamta ga wa khanabagi darkar oide haina lawre asigumba isu singi marakta khwaidagi khudong thiningai oiba sina Taiwan gi isu ni haina Lee na hai khe US amasung China gi mari asi hena phibam soksilakta bo oisanu amasung nakalani na makhata na pau phaungnaba amasung amana amabu ikai khumnaba amasung thajana duna tapna mari shamjilakpa oisanu haina Lee na phongdokhe Prime Minister na Russia amasung Ukraine gi marakta songnariba lana sisu prithvi gi achauba saitheng piba mani haina nungnang ba phongdokhe lana si kana matana mai pakpa ngamloidaba oirakpa yai haina mahakna singnaba phongdokhe India gi mountaineer Baljit Kaur Nepal gi Mount Annapurna da hingduna leramba thengnare India gi mafam khangdana mangkhraba masang nairaba nupi chingkaroi Baljit Kaur Mount Annapurna ge Camp 4 gi manak nakpada leramba thengnare haina expedition organizer gi official amana phongdokle malem gi ona khwaidagi wangbada 10 subada leriba chingdol ase supplemental oxygen yauduna kakhraba matung tarakpada chingdagi kumtharakpada Camp 4 asige manak nangna mangkhibadagi aerial search team sesinaduna thiba humbagi thabak chatharakhiba nei mahaki ke madugi manak nakpa mafam amada rescue tawba ngamkhre aerial search team aduna Baljit Kaur bu Camp 4 adugi manakta mathanta kumtharakpagi sakta madu uba phangkhe ngahan ayuk phawbagi matamda Baljit Kaur ga pau phawdok phawjin tawba ngamkhide haire aerial search ki mission adu mahakna mateng pangbinaba radio signal ama tharakhraba matung tarakpada ngahan ayuk anganba matamdagi sathaba haukiba nei Sepana phongdokhiba warol gi matungina de GPS ki location da mahak altitude meter lising taret ka sahum mudra ga manga da leiba thengnai mahakna Mount Annapur bu Sherpa guided ani ga loina na ningthauka ba numit ki numidang wairam pung manga ga minute tara manga chatpa matam da ka khibani haide helicopter ahum sizinaduna mahak pu thiba humbagi thabak adu chathaba da mateng pangkhe hauki ba chahi gi metha da Baljit Kaur na Mount Lahose kaba ngamkhibaga loinana single season amada meter lising nipan gi singdol adu kaba ngamkhiba ahanba Indian oikhibani haire